Chief Minister natargana Minister oningdaba kanabu yaugdage haibu wahang BJP ki MLA RK Imo na hanglakli. BJP menungda lakliba ahongba kya sigi marakta RK Imo na fongdoliba wafam asigi wahanthok tarai budi oitre. MLA shina mahaki Facebook account fongdorkiba wafam da MLA khudimangna Minister oiba pamnabasu madugi mafam matam amadi pungpham loinamak laigadabani. Kanagumba laibak faba kharana ahanba kabada Minister oiba kanagumba mangara kaba fawba Minister oiba ngamdaba yauri. Kanagumba amana Minister sinba khudingi yauragadi lengaklon amadi democracy sanaba sungam loi haibu wafam paladuna asobo mangla natragana asobo pandam ama thambabudi yamna fai tawtabu nangna yamna hena sauna pandam thamluragadi soidana tarakani khallabasu miyamgidamakta hena sawbo wakal khanbiyu Minister oiringai da nokpa harauba hek lokthokhiba mikupta yaningdaba phungdokpa amadi lusingbagi mathakta wahang kya hangi haibu wafam su RK Imo na palli aikhoi loinamak Prime Minister da city ama iduna constitution semdokpiyu maduda MLA khudimak Minister oibi yahanbiyu department amagi tangkhai khaktang phanglabasu yare haina khangalasira haina RK Imo na mahaki post adugi kuthangda wahang hangle punamag asigi mathakta RK Imo na hangliba wahang kya asina manipur gi political theater da karamba pafong ama sali haibidumadi yengminaba tari makha taba update singidamakta Northeast Window TV bo meeting taduna lebiyu